Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjeri ngasisu mahausago Mangao Thibi kuntaruk suba tangkak amo puduna lakjeri mayam punna taminarasi chanajaba marup anido fonda wari tauri suhen sanana penda wakat kaya amaso tauribani magi marup malkamda nati maboy ka manadaba atopa sagay amada puklamba yadabra haiwanida malkam sa paukhom watpa natte mina hairakli baduga chana ba paukhom pibadi haikraba mini haira imaso nang noina puklambadi kai ge siboy na ro masi pumbase akhoi masika pabunga na thokan mangagdani oh jinglei sanagi so moi pabunga imasiga na thokan mangagdani suhen sanadu thawai nungai tabagi khonthokda magi marupu kawrakli malkam haune ai jinglei sanase yam nungsi kamai tawduino ngasi faw malkam na magi marup suhen sanaga loinarak pasida magi marup tuna nupi matabu nungsi pami haina hairakhiba leite suhen sanagi punsida jinglei sanana ahanba oibani nungsijaba pamjabasi masi malkam manaso munna khangi aduna magi maruptugi khallaga malkam so nungai padi natte adubu nungai ti haiduna so manadi kari tawba ngamluni oiriba phibam sina aduna tapna ingna magi marupu themjin wahai oina hairaklami oithoklaroi nungsibani na kautokpadam amaromda nangna jinglei sana masanda nungsi phongdokdringai nakhoi ani sagai amatani haina hana mangjongna na khangaurise sina pharabani kaigomba masi hana khangdraduna nungsi phongdoklaga kona khanglakpoiradi hana gumna khoi ani marup amagum loinabase phongba loinaba ngamlamdaba yai ai maga loinadaba tinadabadi ngamla aduna aigi thamoina yaningdrabaso ai mabu marup amagum khanba tamlagi tanjaduda malkamgi haunabi karan ngangbido mungtawrai anjali do oina koiragerona nungsi hairubada yarakpasu yaina magi marupki wanduda suhen sanado ikhang he khangkhre daha na hairakli hai kaidaino ngamo madoi makokle khapido koiragero kainaga matung manaw napjadaba wado hairakano napjadaba kaidi kaino mafam marang khangdana pangkoi koidoi mhone mari makhong phajana khangba amaga koinaba nungsinabaduna phatro anjali do miyam phabani loina basu yam nungai bani nangnadi nangna loina dabani na magun khangloi yare lepodai duda yam taningre ko aseng bhai bi bani kaino o yare yam pharadi nang he koiruro noidi imung manung sitina daine malkam ne law khalakli hai chathoda karino mi aigidi pinki leijare lehoro ai thame suhen sanadu ko phatka kakki malkam sunok mi machin solakli pinki dobo tamamadane aibo call to sensira makok to mu phat haraduna tawre amuk chaw thokini aina ga yam henjen bab itoga uluradi chaw thokhrani chingsang su magi che chang yeng badu loiselanga tumna basim sarai managta leiriba phone do paikhatuna pungyengi namidangi pung 10 makhai khara helamli chingleina tharakpa sms tu so hanjina mukpai adubu call di tawrudre sms to gi reply su pide masida sunatana jinglegi number do hojik faumba save to wiramde save tawdraba so number do di jinpha puravani nupa mana phamlambadagi hogatuna laklaga magi phamungduda karaktuna long hip tharai mamit tu so tapna uisinkhre nupado jingleina mabu pamsabagi maong matau ka hena utsilakpaduna lapthoklage khanbani nupa mana nupi macha sidagi adubu lapthokpa ngamgadawribra ngamoidawribra haibadu masana khangjade mamit uisinduna hipli haiba khakni tumbadi natri
Wakhal, thamoi, ani lan kana soknaribani nupado. Thamoi na hai, jinglay do call to. Adobo thamoi magi apambasi, wakhal mana tinglakli. Maram laytana, karigi call to gani, nanga kaisha thoknadaba nupi machasina, call to roo hairaga, nang hekta tawgadra, nang ginungsibiti, laysihin bini haimbasi, kauganu haina. Wakhal magi ningaisi, thamoi mana yaningde. Thamoi magi ningaiso, wakhal mana yaningde. Mamit ushinduna khalibani, nupasi, thamoi gi apamba bu tawgadra, wakhal sige apamba bu tawgadra. Thamoi mana su insilak libani, nupi macha siga loinaba matamda, nangi mangluraba minokto, amuk hanna nangi maithongda mami tarakibani. Nangi awama pumba mikup amata oirabaso, kauthokpa ngamhanbani nupi macha sige maong matawna. Wakhal mangondagi, thamoi mana ngamkri. Usilamba mamito tapna pangthoraklaga, hiplambadagi haugatuna phamli. Nakanda layriba magi mobile do su paikhatuna, save tawidriba jinglaygi number do da call tawsili. Ring di chatlaga call do paikhalakdri. Ahanba tawbado pairakdri haina tokti, amukso hanjina tawsili. Somda jinglaysu magi phone gi ring makol do da tumba thugai biri. Tumba thugai ra ihaiduna masado sauningbana suloiri. Mamiti pangthoktana mon makhana thamkiba magi phone do isang sauna lauthoklaga call do sat paikhatuna manakong mayada thammi. Mamito so adumak uisin na isaw salang silibani. Jinglay sanana magi tumba thugay hainduna isaw galang salakpadoda nupando nokning mapawrakli. Jumbal haifit lingduna konjol di thokta tapna nokli. Nupi macha simaso tumning bagi mayayna isaw makatarakli. Kaino, naron thokta ba miro? Call to khayta raga tumin layrise. Handak dinokning badu khangjilanga paukhom pirakli nupado. Ainine. Nupado ke konjol do tamada nupi macha do tapna noklakli. Mamiti supang pangdana matinda nokmi ga solakli. Jenglay sana ibiyam manangde. Tamdana mangmang labar kay nung tawreda. Jingsang do tamin lay napi macha sen hari do tadana. Jenglay so nokmi makatarakli. Taunini. Tumlamday da hanubado na call tawrak dina sawning baga waraw baga pasinakreba. Adunan hawjik ay natumdana mangmanglisi. Taibang na di tawrak drabanina mangdoy na call say ay nanamdana to haleba. Ay abi ni Ekso. Ringtone makolga say pap na sagalaga tahimi. Asihain do na jinglay do nokli. Tumning ba na sungawar ba ni amog tumtaba haurakli. Napi majado ke maong do da nupasi so nokmi mabok ning da sonjay. Asakyam na Mangao Thibi na bra. Phazana mong tumthakramali napi majado. Nakhokpagi makol tarakli. Napado handakti konjol khajik thokna noklakli. Adobo jinglay sanadi tadri magi thokpa nungay na tumkri. Napa maso phone do manakong da thamduna napi majasina nakhokpagi makol do nokmi tari. Ngayha call do kaktana napi majasina nakhokpagi makol do taraba matung rasi layba mamon minok amaso nokladuna machinagi tapna nungsiba konthokta lumlum lawa konjol do na hayraklami. Sana, good night. Asihay do na call do kaktalaga nokmi solakli. Ano ba? Inaw mahawa ma nangating narubadagi pangli. Nakokpa pangba Mangao Thibi na nakokpa yakmalida. Ahing do mahawkre. Ayuki pung mga kara helakpa duwayda tumlambadagi mikap thorakli jinglaydo. Mikap hek thorakpaga mon makada makuto homjindo na magi phone do koy mamay. Phone do sa thingnadri kudak do da kay gumba maso kangninga mong ningsinglag do na hiplambadagi paghagat do na magi phone do yingli. Mana hibli do ginaganda layramli phone do.
ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯁꯠ ꯄꯥꯏꯈꯠꯇꯨꯅ ngarang chingsang na call tawrakibagi matangdo magi wakhalna sagalira asingbara haina taha yengli asingba makki namidang pung 13 taramdai aduwaiduda tawrak ambadu ure call madu ubada as haina machindagi khangai haidoki haifet ningsinglai mana ngarang mamiti supangpangda nokmi ngangkiba karando adobo mapung fana mana kari haikige haibadodi ningsingba thokje adudagi magi phone duda amuk onsenduna makhoi ani kayam koina wari sanake haibadu yenglami 29 minutes 37 second haina tharibadu ovada mamit haife lau thoklaga matin kut yothei machinda su solaklami as khaisida aidi kai ngang khrazana ibani koinadi wari sanadaba sumalida aina ningsinglesidi minute manga fau phadabane aduga saksang basina aina kari mathong chadabaga ngangba yawramne as aina manong se kainaga haikhrazalo toisaba adudagi nokmi harauna muk solakli amabu oiro aina haiba illaga call tawira isimok penba leitre hena sunungsi halle mabo siyengone nungpau nungsinadringaidagi aina haiba ilasinadi nungsinardi kamai tawne adai longna lainadana punnaga laiminardi kainoba mana oidoise prithibida lairiba nupa mayam sigi manungda magi nupina haiba khwaidagi inba nupase ekhoi hanubada soidana oidoi male nokmi SMS ama yangna type tawduna jingsangna thaki good morning hanuba emoji tikap amaga sahab jelli reply di ngai rudri phamung manung loiselam laga mamai mamit tarunaba bathroom da changkri lairiba kandogi manungda adum hapani bathroom toilet so ikoi kuidana lalai maga pinki ga sahugalakli makhoi ani so ek haugatpaga phamung loiselamduna bathroom da changlai makhoi ani na changlakpada changlaidi mamai mamit taba loiduna thorakli madu bada pinki na jai ngasidi breakfast to sandwich semsiko jai na semba sandwich to haweba jenglei sa harau na hoi lalai mana amo cha do budi aina do nola salolage hoi checho wahai do hairam laga thokre jenglei do barum dagi hek thorakpaga magi phone do paikhatuna chingsangi reply lei preengi leihaning badu maso leiramli sat phagdoktuna yengli morning sana nokfet tawagi emoji amaga saham jalakli nokmi tawrai nupadogi reply leirambaduda adudagi maso nupaduda muk tharami sana haibanati jinglei sana haibanemi aimengdo aduga imasi pam hoina thaibi sana na kaweba thakiba reply do yangna dum lai sanadi ihauda yawrambanina sana dum gaurage yaraba natro nupa do na hairakli bawa do jinglei do ikaire nokmi so tawre maithong do da hairakli bawa sibo yai haina khumsira yadebu haina khumsira ngai ha khalli mana dum na khallingai nupa do na message ama so thanjilai yaningdrabo nangba aina sana haina nangonda kawase handakti yangna type tawduna reply do halli yai nupi majado gi paukhumdo ubada somda nupa siso momon ga nokli makhata na message si tharudri adu mana haujuk phawba save tawidriba jinglei gi number sedi kodakta sana haina save tawselli somda nupi macha siso nupanduna kari so hairakdrabanina magi phone do charge tawsilamlaga lairiba petak tawba kitchen do da changlakduna breakfast do simba hawi lalai mana chando malola solola ki haihawbodo so mana dom lon khatpa haure ikan kanadana lalai maga pinki ga su changlakli jalon ba haurambado obada hairei lalai mana aina dum lolo sayaba siba jinglei do nokmi ga tawaduna
Yare, I dum lonjarage. Jackson ang nada ayam batong. Aduna in hay basing sidi ay dum tawrage. Pinky na nukmi. Nasidi tabak kasi ang payda siya ay sa. Jinglay sa tawriba matawdo, taw na mamit payrap yenglagto na kumlagli. Siya, ay bungahan kay tabak ka amta tawda ba si mga ikrene. Sumnok siya na pagitaw ni Dayna. Lalay mana, kayan sang tong sayo nga si de. Ngarang layrak pa maroy na kupida, bori ka thong asi. Hoy ni, ay di kaw bukaw. Pinky na. Jijaw, ahaloy silagpay ni. Lalay mana. Ngang layra no. Iba ni na breakfast ngay boy na ensang samsila si. Horin sa thong maya na ba? Hoy. Anido so, breakfast ngay boy na maroy na kupido man bahawri. Ikuy-kuy da na, jinglay na so, breakfast sim baloy ri. Bakoy ahom gijado kap ahom da phazana hidok le. Aduga sandwich tu so, masana na plate ta haple. Adudagi mamanabi anido da onsen do na hairakli. Breakfast sim baloy. Adu charam kinuko, ay photo am kap hauge ba. Wahay do hairam laga, grong chentok kre jinglay do. Anido so ingangak na, mamanabi do na jen kiba do yung hauri. Charge daw do na layri ba, magi phone do, sat satok laga, amuk jen select le jinglay do. Aduga camera do, on tawraga, mana sem lama breakfast do, photo masat kapsali. Machin da so hairakli. Yari charo. Anido so kari so haida, masa ge jakap amamamga, sandwich do ga paikalaga, ja bahawri. Janglay sumana, haujikaf ki ba photo do, WhatsApp da janglaga, hanu bahay na save tawriba number do da thajili. Ay na semine, hauday man bra. Adudagi maso, magi breakfast do, ja bahawri. Som da jingsang so, breakfast lag waloiraga, magi ka da janglakpaga, mapa jana na, pamung na ganda layriba, dagdag tawa table do da thamliba, magi phone do da, notification lakpagi makhol do directly. Sat jangsan do na, magi phone do paikhat do na yengli. WhatsApp da, janglay gi message layram do da, sat jang do na yengi. Yaton khazik una, nokfet tawra ijam jabi sige, mataw do da. Adudagi maso, nokmi, reply do halli. Mali. Layshi hen bina lay kidraba matong, asok ko'y ba matamsi, WhatsApp da, status tham kidraba ni. Adubo nga sidi, kay bukhaluraba no kangdi, jinglay na tharak pa photo do, good morning hay ba, wahay do galoy na, status da, sat lang sili. Jinglay susom da, napando gi reply do uba da, nokjay. Mataw do da, managta layri ba, mamanabi anido so, ingagngag na yung lai. Pinky na. Kay no jay, phone do da noksili der. Jinglay sa nokmi, adumag tawra do na, wawkong pirakli. Ay na siya breakfast photo ka laga, hanu mo tathajilaga ne. Ay na siya mine na, hauday man ba na hangjin ba? Lalay man kangning na, madi kay hayrake. Mahali na hayri. Oho, aduni ne. Nang na nokfet tawri si der. Jinglay so haybagom, magog do namlagli. Lalay masukatli. Ay sa ngarang dagi, koy jiray tangduga ne, wari sana bahawraba ni na, karalay raga, ay nantong mo sa insang do, photo ka la tazingi. Jinglay sa nokmi, tazalo. Asi hay na, nubando da reply mo piri. Haw jane, ando hanuba, nagsanong matang jama da pisage. Ando dagi nubando na, status tamliba do uba da, taha, satjang do na yengli. Status do ubada, nupi majado, haraw mo na loykre. Nupa si Bohena, apam nung si paurakli. Yam na haraw na so, mamanabi anido da, onsundo na hayrakli. Yengo do, status ka tama eba. Asing hay do na, phone do, mamanabi anido gimangda, putok do na yeng hali. Pinky na, jinglay gi pambom da, sitlaw na taraga, kali hayrai. Kay no, yam chakchay yesidi. Lalay man na sunokmi. Noy hanu ba si mingahon bayam hay dori ko. Jinglay sawadi ngang tanokli, tanjado da, jingsang dagi, reply lai. Hoy, bijo.
Chinglei yang reply do halli. Nupaduna sindi tawkri adubu makha tanadi karisu hairakdre. Chinglei maso makha tana thazindre. Adugi mahot breakfast sari baduda onsilli. Itha thazadana ngasi chingsangna WhatsApp status ka thamlak paduda maga naknana loina tinaba mayamdi ingangakri. Moina uriba si kaino mangla taibang lahaina gyan ga ngaurapot ni. Mathang status reply pisinaraklabani. Adubo reply mayamdo chingsang manadi hanna yenglodi. Phone do table da mung thamkraga dressing room duda oina changlakli. Atay atopa midagi hendoktana mabu pokliba mapa ibungo kanan kumar phangba ngaklabani machagi WhatsApp status ubada. Mangol da phamlambadagi phok haugatuna chaksang da laikibi magi loina bi hamabati ki manaktamna hathu lai.